Mayang pumnamakpu ngan makumana anauba video update amada amuk kahanna taramna uksari. Ngasidi India ga mari leynaba anauba development singi matangda amuk panamiyang tabi nasi. Ihan hanbada India gi maikaidagi Agni Prime haiba anauba generation gi nuclear capable oiba ballistic missile amaga amuk test tawkre. Hairiba missile asi Odisha gi coast da leiba APJ Abdul Kalam Island dagi launch tawkibani. Pangthokriba sangeng aduda misal asina thamliba target adubu chapchan hit tawba ngamduna pangthokriba sangeng adu mai pakle haiduna fongdorokli. Mathangdana India gi oiba yamna chawba achievement amakakta India gi oina leiriba space organization ISRO gi maikaidagi 6 ton rom oigadaba payload space ta thagatpa ngamkre. Hairiba asi UK based company OneWeb hairiba company asigi satellite kuntraga taruk launch tawduna ISRO na hairiba milestone asi achieve tawkibani. OneWeb hairiba UK based company asi Elon Musk ki Starlink na satellite gi internet service provide tawriba adugumna makoisu provide tawgadawriba company amakhakni. Company asina hairiba satellite sing asi yan hanbada Russia da launch tawnabagi damakta ngangnarambani adubu Russia na Ukraine invade tawrakpadagi Russia gi mathakta sanction thamjinkhibana maram oiduna hairiba contract asi India da lakibani. ISRO na hek form tawrakpadagi na ngasi fawbagi matam asida asumna lumba payload asi haptuna space ta amu fawba thagatkiribani maram aduna handaki isi India gi oina yamna chawba achievement amakakni. Mathangdana Japan gi maikaidagi India da warship ta sizinaba stealth antenna export tawgadawri. India amasung Japan gi marakta 2015 da sign tawkiba defense equipment amasung technology transfer gi oiba agreement adugi mathada ihan hanba oina kusukulai sing export tawba oigadawribani handaki asina. Japan na India da export tawrakadawriba stealth antenna natragana unicorn antenna hainasu khangnariba asi leiriba atopa jahasingda yauriba antenna asidagi tonganba magun ama yauri. India gi oina housing sizinariba destroyer natragana atopa jahasing asida yauriba antenna sing asidi atopa country atopa enemy gi oiba country sing asigi radar da irai laina uba fangi. Adubu Japan na India da pirakadawriba stealth antenna asidi atopa country singi radar sing adugi lakliba signal adubu reflect tawduna hairiba jahas asibu detect tawba ngamhande. Asumna atopa country singi radar da detect tawba ngamdabasina maram oiduna India gi leiriba navy asibu mapangkal kankathanbada khwaidagi chawba maram ama oiragani. Japan hairiba country asi makogi kusukhulai sing asi atopa country da export tawba matamda aduki matik yamna cheksinba rule kaya ama leiribani. Asumna leiringai fibam asida Japan gi maikaidagi India da hairiba antenna asi export tawrakpagi maram asi India gi hausi leiriba Russia gi military gi oiba dependence asibu hantahannaba amasung China gi hausi lakliba military rise asibu India amasung Japan punduna counter tawnabagini haiduna Japan gi maikaidagi fongdorakli. Masini ngasigi oinadi video asi mata asida lusinjarage anauba video update amada amuk kahanna thengnarasi.